Tasawwuf firqh ama natte. Jibril hadistagi aikoina khangba ngami madudi Jibril alayhi salam na Hazrat Muhammad Mustafa sallallahu alaihi wasallam haibiki madudi aingonda ehsan gi maramda hayu. Matamasida ibungo sallallahu alaihi wasallam na kumbiki masi nahagna Allah bu ningjaba matamda nahagna mahakku hek ubadong ningjaba duni. Karigumba nahagna mahakku ungambagi hal habidi spiritual state ato yowa ngamdrabadi mahakna nahakku habidi Allah Ta'ala na nahakku ubiri haina khanba duni. Islam, Iman, amasung ehsan gi thak ahum asi dingi thak haibadi stage ahum ni haibasi ulmagi man. Ahan bagi thak Islam gi tangai phatawa thawdang haibadi Islam di Allah dagi hena ningbada matik sawa kana leite amasung Muhammad sallallahu alaihi wasallam Allah gi rasul ni haibas hakhi piba namaz sonba zakat piba Ramadan thada roza henba amasung angam basing Allah yum da haz tawba aduga atau panjakriba mga ase kanagumba Muslim amana iman gi thakta haibadi iman gi kanglam yumbi taruk kan loinana yumbi singa dudi kari karino haibabu Allah da amasung asmani larik singda haibadi kitab singda amasung mahaki paigambar singda amasung aroi bu numit haibadi yawma qiyamatta amasung qadar haibadi laibakta tamkiba gi apapata gi phibamda amasung siraba matungda amuk hingal han bigani haibada thazaba hairiba thazarol Tarukka loina mapung phana pangthokpagi mahi oina dingi mapung phaba thak haibadi kamala yauhli mapu manai gi rohaniyat ki mari nisbat haibadi spiritual connection gi awang ko thak lagali thak ase Hazrat Jibril alayhi salam na ahum sabada hangbi ki ehsan haibadi perfection or excellent of devotion gi thak adumak ni haibiri ehsan gi thak ase mapu mahak ki manak nak saba haibadi kurba ilahi phanglakpagi mahai haibadi mapu mahak na ubiri tabiri amsong khangbiri haibase manai gi thamoi da sapsana phawrakpa masidagi sulangthet khituna mahak ki thamoi da mapu gi tajliya ki nur phawrakpa ase sifat ehsan haibadi the virtue of ehsan ni sifat ehsan phangambagi thak yo na bagi tamakta ibadat ki nungi oiba sarukpu amale batini bu asuppada tasawwuf haina khangnari mase firqa aman natte Islam gi nungi oiba saruk aduni aduga masigi kanglam tarikat ki lambi lamdang aduguna suluk haina khangnari Hazrat Sheikhul Islam Maulana Madini Sahib ke sithi singdasu suluk ki habit tasawwuf ki matangda panduna ta leirami sithi amada Hazrat Nasum ne ibiri ai kai khum nazari bai sin naw sing suluk ke aseng mapandam ase ehsan the feeling of the Allah's presence gi thak yowani nahak na nahak ki mapu ning jaba matamda nahak na mahaku ubadong na ningjaw Allah Ta'ala na hazir oibi bagi haibadi Allah Ta'ala ka nakna jabagi mahausa ase suluk tagi haibadi nungi lambi asidagi lakpani hairi ba ang palang thumpham ase sukna tagi Allah Ta'ala na manai bu penbi badagi phangami Allah Ta'ala bu taseng na magnungsiba amasung thamoy bu thothanduna dunia gi pot punamak tagi singthok chaba haiba ase Allah na penbi wa phangna bang pambai amani isagi nafs bu sengthokliba amasung akhlaq moral virtue manner bu chumthokliba thawong punamak ase Allah gi penbi wa phangna bagini angan ba matam gi sufiyai kiram singna akhlaq ta ayam miyeng thamlami maram de kana gumanna umul illa Allah ka naksin naba phangdenge da punsi lom ki bana handari maram sina Allah ka naksin naba Allah ni yabi wa phangna bagi tamakta miyoy bana mahaki akhlaq po hasna haibade phazaba o hen batangai khade hasna ase o hen bagi tamakta tazkiya in nafs isagi nafs bu chum thok saba tangai khade isagi nafs bu chum thok sena bagi tamakta ai khoina matik saba shek amagi makhada bait tauduna mahakiya thang induna tarikat ki lamdang asida chumdring Allah ki mai kai pang bagi tangai phataban lai hairi bas tasawwuf ki suluk ki khungsat ase lamdang ase ai khoina karino haibabu goal setting amagi matungda kanagum amana struggle tawani goal setting haibada Allah Ta'ala da thongba Allah Ta'ala ka naksinna ba phangba haiba goal setting ase mangwada pandam oibani amasung hairi ba goal setting ase mag vision da mag miyeng da mag wakal da magi wakal gi firep da chapchana masagi confidence ka loina na thambani masigi tamakta mapung phaw tawakkul ilallah Allah da sabsana thazaba ase mazbut o hin bagi tangai fadabal lai
अल्लाहना अइबु लमजिंगबिगनी अल्लाहना महाकी थौजानगे लोइनना महाकी लंबी चुमथिंग चुम्बा सिरातल मुस्तकिम मदो फंगनबिगनी हाइबचे चेन थाजगदबनी थाजबगल लोइनना महावोंद चंगजबा नीजबा अक्स की तंगाई फदबल लई अक्स की थाजबा असिगा लोइनना महाकी माइकैदगी अहाकी इफमदा चंगजरिबा मनाइगी मफमदा लाक्लिबा अफबा पॉजिटिव रेस्पॉन्स सिंग अदो खंजिनबगी तंगाई फदबसु लई मसिगा लोइनना पॉजिटिव रेस्पॉन्स सिंग हाइबदी मसागी ईमान की थागलोन सिंग अदो खंजिनबगा लोइनना मपू इबुंग दमहांग पिबिरिबा महाके रहमत थौजान सिंग अदुगी शुक्रिया अदा तौबा मसी तंगाई फदबनी शुक्रिया अदा तौबा हैतबदगी आइखोइद पिबिरिबा मपुगी थौजान सिंग असे आइखोइना कलेक्ट तौबसु हैते अदुग मदु आइखोइना स्टोर थमजिनजबसु हैते अमसों महाहोंदगी फंगलिबा थौजान सिंग असि कानब फायदा उठाइबा कानब लौबसु हैते मसिना मरम ओइरगा आइखोइगी अवातपा हाइबबो मपुई मोदा आइखोइना शुक्रिया अदा तौबा असे यामना तंगाई फदे मसिना तंबी मीसिंगी मरक्तसु आइखोइगी अमगगी मरक्ता लैनरिबा रिलेशनशिप असिगी स्किल असे वातुनता लैबा दो मसिना मेसिंगनी शुक्रिया अदा तौबा हैबा सिंगदी अमना अमगी तौबिमल खंबा हैबा सिंगदी अफबा मरी सेंबा असे सोइदरबनी आइखोइना कनागुम अमदा इसिंग ग्लास अमदा पिथकपदसु शुक्रिया अदा तौबा हैगदबनी आइखोइना अल्हम्दुलिल्लाह हाइन अल्लाह हाइबा हैगदबनी नत्रबदी आइखोइना शुक्रिया अदा तौबा हैत्रबदी आइखोइना हुनजरिबा मयाम असे मसिगे महैसु मपुंग फाना फंगबा ngamloi amasung mathangi steps lawba ngamoi Allah Taala da shukriya ada tawbana aikoi poning thamoi ase amukka hene shashilhalli Allah da tawajju amasung tawakkul anima khenkadhalli tawajju amasung tawakkul anima khenkadhalli tawajju na focus ni aduga tawakkul na mangodi sapchaba thajabani focus ase mapung fariba matik aikoi da tawakkul mangoda thajaba mahang afaba maikeida ayakpo panghan birakani amsung lamjung birakani haibagi thajaba se asum chesilhalai asina sufyan kiram singna Allah gi nabi sallallahu alaihi wasallam na haibiramba dua mu'min gi muslim gi banda gi ibadat ki mamani haibado makoi da chumme maramdi makoina sang ibadat ta mapu mahaki khoyada kaptuna lehalli kaptuna leijaba aduna mahaki makoigi thamoi do hangtok halli amsung adugumba Allah Taala ga naksinaba amsung mari nispati ilahi fangnabagi matik chahalli karigma thamoi dabu semdrabadi thamoi nabu semjadrabadi thamoi nabu thotchadrabadi kalba salim gi thakta lakdrabadi hona jariba punamaga se aremban maramdi thamoi di figau saribani thamoi di nijariba amsung hapirakadaba mafam aduni thamoi di adugumba mapu mahaka lainaba mari adugi matik chagadaba adugumba ekoi haksang da laiba khwai digi maru aiba markaz latif hagi markaz ni thamoi adugumba i matumni masi faragadi aikoi gi miyoi bada haksang punamak faragadaba adugumba center ni nafs mutmain gi thakta yaukraba adugumba salik singdi murid singdi banda singdi makoi gi thamoi da Allah Taala gi ikhau langbagi talaf ki ifut thokle amsung mapuga khaina maichak dhukna bairi thokle mangonda ahingba thamoi kalba salim amagi mahausa urakle asigumba kalba salim ase asigi damaktani miyoibana bandana salikna muridna tawjariba mhen punamak ase kalba salim bu phangjarabadi mahak Allah Taala ga nakchanabagi Allah Taala ga mari thamjanabagi matikchaba banda bandi oidei Quran Sharif ki surah kuntra ga manga ayat number kuntra ga ni toy amsung kuntra hundoida Allah Taala na miyoga makhal ahum panbiri makoi gi marakta athoi bati Allah Taala gi mateng na khwai digi phaba lambi haibadi suluk tasawwuf ta chali ba aduni amsung Allah na haibiri makoi ado dunia amsung akhirat ani makta awa boida roi